लोशन मैम आई नेटपैक लोईगिदना अमुक रिचार्ज तौरगा अमुक थारइने वाईफाई हापसु ngamjade लाइरा मचा ओइरुबना याम फजे याम चे क्रिस्टिना अइदो फजना वाहेदो फजना लोशन हायौदबे अमुक थारइने ngatang minute 10 30 अमुक थारा कांदा लोशन जगे याम नुंगाइना मतम लेलिको मोमो सापम dum waraga waina dum war leiba yadamna ko khra nuaiba chenet hapabo hoi net hape net pe hapaga torine amuka Abhi Devi, how old are you? I chahi hangba ma hore I chahi sigi just mamangi life to the haizagrabane I chahi hansa hansa haiza roige kaya muk laira bage momo sapam adum laira adum khara adum thank you che amuk lakpagi ngai ne aisu lakhini khalline adune ai phajana bye bye hairam damnina ko amuka laine isai khalo isai ngahak sakke aduga tumbu tumlinge Sanjam Vikas Kurai Konsam Laikai Dene Hi Monica nate Monica Devi tumling bahore thamoi di chawba na to laira jarasu thamoi di chawe laira mine hen bane thamoi chawba Jayam Chami Jagi video si yengba kuidri head comment si video dai yengbani head comment ki video dai yengbani okay Thoi Sharma head comment ki video do ai se moi ge di khanjabane do moi do khara line cross torokpa do se makhibane chingkai ke ss hi nilakamal manga iche saksarbo saksadri nilakamal chak thungdri athumbi mukhai hi Punsi nanga thingaramdraba adu sapiro Punsi nanga acha Punsi nanga thingaramdraba kalam le nungsiba karino oiram loyai se asumna nangtagi wakhalda ngaurabi yaada say hay bami na tara kay no to ite han konsam lekay ka wa no Sanjam Vikas konsam lekay hay kruma khong dagi Lalisa Manoban hi Sanjam Vikas chingje bi manak te ne hoy Anjali che tum ki roida du budia walida hajikan pung ayuki pung mga taruk ayuki pung taruk dai tumme si ju ayuki pung tare dai tumme Lenin Kuman Delhi se lockdown manung se kai mathel na haurige ai huji Delhi da leizadre Lenin Kuman mai huji Gujarat da leizare ado mathel ji di are bachar ga dum khangi huji I watch Momo Sapam I watch your gangster
से हम खरा पौरो भी याद को ta lay lay ngay pa mi hai hầu rô na na ta lết lay ngay thà môi đô pi thốt nô cào nang ấy thà môi ani nung si na hầu ra si nang ấy thà môi ani tai sin na hầu ra si pa mu bi nang bùi đi tha đốt lê rồi ꯑꯩꯒꯤ ꯑꯣꯏꯔꯤꯉꯩꯗ ꯊꯥꯗꯣꯛꯂꯔꯣꯏ ꯃꯈꯥꯗꯤ ꯍꯩꯇ꯭ꯔꯦ ꯍꯥꯏ ꯕꯟꯗꯅꯥ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯑꯣ ꯆꯦ ꯑꯟꯖꯂꯤ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯁꯦ ꯑꯩ ꯏꯅꯥꯎꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯌꯥꯝ ꯄꯥꯝꯖꯕꯅꯦ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ ꯑꯗꯨꯝ ꯍꯥꯏꯂꯦ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤꯗꯤ ꯀꯩ ꯏꯁꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯦꯟꯠꯂꯤ ꯅꯤꯡꯁꯤꯡꯗꯦ ꯅꯥꯀꯦꯟ ꯊꯥꯒꯤꯁꯨ ꯁꯛꯂꯛꯑꯣ ꯅꯥꯀꯦꯟ ꯊꯥ ꯅꯥꯀꯦꯟ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯅꯥꯀꯦꯟ ꯊꯥ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯑꯩ ꯈꯪꯗꯤꯌꯦ ꯌꯥꯝ ꯍꯩꯌꯦ ꯆꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯏꯀꯥꯏꯖꯩꯌꯦ ꯄ꯭ꯔꯦꯃꯤ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯒꯤ ꯂꯥꯏꯚ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯄ꯭ꯔꯦꯃꯤ ꯆꯦ ꯐꯦꯁꯕꯨꯛꯀꯤ ꯏꯁꯩ ꯁꯛꯂꯣ ꯑꯣ ꯐꯦꯁꯕꯨꯛꯇ ꯍꯥꯏꯈꯣꯀꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯇꯥꯡ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯒꯤ ꯐꯣꯇꯣꯗꯣ ꯑꯦꯜꯕꯝ ꯑꯣꯏꯅ ꯊꯝꯖꯤꯜꯂꯨ ꯒꯦꯂꯔꯤꯗ ꯂꯣꯠꯀꯦ ꯂꯣꯠꯁꯤꯜꯂꯨ ꯅꯨꯄꯤꯕꯨ ꯁꯥꯟꯅꯒꯦ ꯈꯟꯕꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯀꯃꯦꯟꯇ ꯅꯣꯛꯂꯨꯅꯨ ꯀꯣꯟꯅ ꯀꯞꯀꯅꯤ ꯀꯥꯎꯒꯅꯨ ꯇꯥꯡꯅꯥꯡꯅꯥꯡꯅꯥꯡ ꯇꯥꯡꯗꯅꯥꯡꯅꯥꯡ ꯑꯊꯨꯝꯕꯤ ꯃꯨꯈꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯎꯔꯝꯕꯅꯤ ꯀꯥꯏ ꯉꯥꯡꯔꯒꯦ ꯆꯦ ꯌꯦꯡꯁꯤꯟꯅꯗꯅ ꯁꯛꯂꯣ ꯌꯦꯡꯁꯤꯟꯅꯗꯅ ꯀꯔꯝꯕꯅꯣ ꯌꯦꯡꯁꯤꯟꯅꯗꯅ ꯈꯪꯗꯦ ꯌꯦꯡꯁꯤꯟꯅꯗꯅ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏ ꯆꯦ ꯍꯥꯏ ꯁꯅꯥꯊꯣꯏ ꯃꯍꯦꯁ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯆꯦ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯏꯀꯥꯏꯖꯩ ꯌꯥꯝꯅ ꯅꯣꯏꯁꯦ ꯅꯣꯛꯅꯔꯤꯔꯥ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯣꯡ ꯂꯩꯐꯣꯡꯕ ꯑꯦꯝ ꯅꯣꯡꯇ꯭ꯔꯛꯅꯤꯀꯣ ꯑꯩ ꯄꯥꯊꯣꯛꯇ꯭ꯔꯦ ꯆꯦ ꯅꯇꯧꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯅꯇꯧꯗꯣ ꯈꯪꯗꯤꯌꯦ ꯑꯩꯅꯦ ꯑꯩꯗꯤ 90sꯀꯤ ꯑꯉꯥꯡꯅꯤꯅꯅꯦ 90s ꯕꯣꯔꯟꯅꯤꯅ 90ꯒꯤ ꯑꯗꯨꯋꯥꯏꯒꯤ 2000 ꯑꯗꯨꯋꯥꯏꯒꯤ ꯏꯁꯩꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯩ ꯈꯪꯉꯦꯕ ꯑꯅꯧꯕ ꯏꯁꯩꯁꯤꯡꯁꯦ ꯑꯩ ꯄꯥꯛ ꯈꯪꯗꯦꯕ ꯆꯤꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯕꯟꯗꯅꯥ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯇꯥꯝꯅꯤ ꯌꯥꯝ ꯊꯣꯏ ꯁꯔꯃ ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯐꯥꯔꯁ ꯇꯥꯏꯝ ꯆꯦꯒꯤ ꯂꯥꯏꯚ ꯊꯦꯡꯅꯕꯁꯤ ꯅꯨꯡꯉꯥꯏ ꯑꯩꯁꯦ ꯄꯤꯁꯨꯝ ꯍꯦꯛꯇ ꯁꯣꯛ ꯂꯩꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯃꯤꯠꯁꯦ ꯁꯣꯛꯄꯒꯤꯀꯣ ꯀꯃꯦꯟꯁꯤꯡꯁꯦ ꯎꯅꯕ ꯍꯣꯠꯅꯕꯗ ꯄꯤꯁꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯕ ꯍꯦꯛꯇ ꯁꯤ ꯈꯨꯠꯅꯀꯣ ꯑꯩ ꯈꯨꯠꯁꯤꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯄꯥꯕ ꯏꯟꯈꯠꯄ ꯅꯠꯇꯕꯤꯗ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯎꯖꯅꯕꯒꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯈꯪꯕꯤꯔꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯋꯥꯏꯑꯦꯕ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯒꯤꯗꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯗꯨꯗꯤ ꯐꯥꯗꯦ ꯏꯁꯩꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯎꯅꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯁꯤ ꯌꯥꯏ ꯑꯟꯖꯂꯤ ꯎꯅꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯎꯅꯗꯍꯟꯕ ꯇꯥꯔꯦꯗꯣ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯗ ꯃꯔꯨꯞ ꯅꯪꯅ ꯂꯨꯋꯥꯎꯕ ꯁꯛꯂꯛꯑꯣ ꯊꯛꯇꯕ ꯆꯥꯗꯕ ꯀꯩꯕ ꯊꯛꯇꯕ ꯆꯥꯗꯕ ꯂꯥꯡꯗꯕ ꯑꯩ ꯐꯥꯗꯦꯗ ꯂꯨꯋꯥꯎꯕ ꯀꯅꯥꯗ ꯄꯤꯔꯨꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯈꯪꯕ ꯅꯨꯔꯦꯝꯕꯝ ꯃꯨꯜꯂꯔ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯇꯧꯗꯣ ꯔꯣꯁꯅꯤ ꯅꯇꯧꯗꯣ ꯍꯥꯏꯔꯤ ꯏꯁꯩꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯆꯦꯒꯤ ꯂꯥꯏꯚ ꯊꯦꯡꯅꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯅꯤꯔꯃꯂꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯛꯑꯣ ꯗꯥꯏꯂꯣꯛꯀꯗꯤ ꯍꯩꯇꯦꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯗꯥꯏꯂꯣꯛꯇꯤ ꯍꯤꯟꯗꯤꯒꯤ ꯍꯥꯏꯔꯗꯤꯀꯣ ꯍꯥꯏꯔꯨꯔꯒꯦ ꯇꯣꯛꯑꯒꯦ ꯔꯨꯄꯆꯟꯗ꯭ꯔ ꯆꯦꯆꯦ ꯍꯥꯎ ꯊꯥꯖꯃꯥꯟꯕꯤ ꯆꯦ ꯕꯤ ꯑꯦꯁ ꯁꯤ ꯅꯔꯁꯤꯡ ꯇꯝꯕꯗꯣ ꯂꯨꯕ꯭ꯔꯣ ꯂꯥꯏꯕ꯭ꯔꯣ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯍꯥꯏꯔꯗꯤꯀꯣ ꯂꯨꯏꯌꯦ ꯑꯗꯨꯒꯤ ꯃꯤ ꯌꯥꯝꯅ ꯕꯦꯛ ꯆꯥꯕ ꯃꯤ ꯌꯥꯎꯅꯕꯅꯦ ꯂꯨꯏꯌꯦ ꯂꯥꯏꯕ ꯆꯪꯉꯀꯥꯟꯗ ꯂꯨ ꯊꯦꯡꯛ ꯌꯨ ꯆꯦꯟꯅ
ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯄꯒꯨꯝ ꯑꯩ ꯐꯦꯟ ꯊꯥꯕꯒꯤ ꯌꯥꯝ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯐꯦꯟꯁꯦ ꯄꯨꯔꯥ ꯐꯨꯜ ꯁ꯭ꯄꯤꯠꯇ ꯊꯥꯕꯒꯤꯅꯦ ꯑꯗꯣ ꯃꯈꯣꯟꯗꯤ ꯐꯖꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯟ ꯐꯖꯅ ꯇꯥꯔꯦ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯀꯩꯕ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯁꯨ ꯋꯥꯔꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯀꯥꯎ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯁꯇꯔ ꯔꯣꯁꯅꯤ ꯁꯣꯔꯦꯟ ꯊꯦꯡꯛ ꯌꯨ ꯕꯤꯕꯤ ꯂꯩꯐ꯭ꯔꯥꯛꯄ꯭ꯔꯝ ꯑꯩꯒꯤ ꯀꯃꯦꯟ ꯎꯗ꯭ꯔꯣ ꯆꯦ ꯑꯩ ꯍꯧꯖꯤꯛꯇ ꯎꯏꯌꯦ ꯆꯦ ꯑꯗꯨꯗꯤ ꯁꯦꯒꯥꯏꯔ ꯊꯝꯃꯤ ꯃꯈꯥꯏ ꯁꯦꯒꯥꯏꯔ ꯊꯝꯃꯣꯏ ꯁꯦꯒꯥꯏꯔ ꯊꯃꯣꯏꯒꯤ ꯃꯆꯦꯠꯁꯤꯡꯗ ꯀꯩꯕ ꯑꯩ ꯀꯩꯅꯣ ꯉꯁꯤ ꯏꯁꯩ ꯂꯣꯏ ꯀꯥꯎꯔꯦ ꯁꯦꯒꯥꯏꯔ ꯊꯃꯣꯏꯒꯤ ꯃꯆꯦꯠꯁꯤꯡꯗ ꯀꯩꯕ ꯂꯩꯍꯧꯔꯦ ꯅꯨꯡꯁꯤꯕ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯑꯩ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯕ꯭ꯔꯦꯟ ꯂꯣꯏ ꯐꯛꯆꯜꯂꯦ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯣꯛꯆꯕꯤ ꯑꯩꯅꯤ ꯅꯪꯕꯨ ꯎꯗꯕꯗ ꯀꯞꯆꯕꯤ ꯑꯩꯅꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯌꯦꯡꯖꯕꯗ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯕꯤ ꯑꯣꯏꯔꯕꯤꯅꯤ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯇꯦꯡ ꯇꯦ ꯇꯦꯡ ꯇꯦ ꯇꯦꯡ ꯇꯦ ꯇꯦꯡ ꯊꯥꯏꯅꯩ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯏꯁꯩꯅꯦ God is good hi ꯈꯨꯃꯟ ꯊꯦꯝ ꯁ꯭ꯔꯤ ꯁꯥꯏꯟ hi ꯆꯦ ꯅꯃꯥꯟꯅꯕꯤꯗꯨꯗꯤ ꯃꯥ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯑꯩ ꯑꯃꯨꯛ ꯀꯥꯔꯛꯑꯦ ꯏꯟꯇꯔꯅꯦꯠ ꯃꯈꯥꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯖꯈ꯭ꯔꯕ ꯏꯁꯩꯗꯣ ꯆꯦꯆꯦꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯏꯁꯩ ꯍꯩꯇꯦ ꯅꯣꯏꯅ ꯁꯛꯂꯛꯑꯣꯅ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯣ ꯖꯌꯥ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯁꯨ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ ꯊꯥꯏꯇꯨꯡꯂꯨꯡ ꯐꯥꯎꯃꯩ ꯍꯥꯏ ꯆꯦꯅ ꯄꯥꯝꯖꯕ ꯑꯃ ꯁꯛꯂꯛꯑꯣ ꯏꯁꯩ ꯑꯣ ꯑꯩ ꯄꯥꯝꯖꯕ ꯍꯥꯏꯔꯗꯤꯅꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯀꯟꯅ ꯇꯥꯔꯤꯕ ꯑꯃ ꯍꯥꯏꯔꯗꯤ ꯑꯉꯥꯡꯅ ꯆꯣꯀ꯭ꯂꯦꯠ ꯄꯥꯝꯕꯒꯨꯝ ꯇꯤꯚꯤ ꯄꯥꯝꯕꯒꯨꯝ ꯑꯩꯅ ꯅꯪꯕꯨꯁꯨ ꯄꯥꯝꯖꯩꯌꯦ ꯐꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯗ ꯃꯤꯠ ꯇꯥꯖꯕꯒꯨꯝ ꯑꯩꯅ ꯅꯪꯕꯨꯁꯨ ꯑꯗꯨꯝ ꯃꯤꯠ ꯇꯥꯖꯩꯌꯦ ꯊꯃꯣꯏꯁꯦ ꯆꯥꯛꯑꯦꯍꯦ ꯀꯥꯔꯦꯍꯦ ꯃꯩꯈꯨ ꯋꯥ ꯀꯥꯔꯦ ꯅꯪꯒꯤ ꯁꯛꯇꯝꯗꯨꯅ ꯏꯇꯨꯡꯁꯨ ꯏꯃꯥꯡꯁꯨ ꯇꯝꯅꯔꯦ ꯑꯇꯣꯞꯄ ꯌꯦꯡꯍꯟꯅꯤꯡꯗꯦ ꯑꯇꯣꯞꯄ ꯀꯣꯏꯍꯟꯅꯤꯡꯗꯦ ꯃꯤꯅꯒ ꯍꯥꯟꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯖꯔꯦ sing English songs English songꯗꯤ ꯍꯩꯇꯦꯗ English songꯒ ꯁꯛꯑꯗꯤ ꯃꯌꯥꯝ ꯏꯀꯥꯏꯖꯅꯔꯅꯤ ꯆꯦ ꯂꯥꯏꯚ ꯊꯥꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯁꯤꯅ ꯁꯦꯀꯦꯟ ꯁꯨꯕ ꯂꯥꯏꯚꯅꯦ ꯉꯁꯥꯏ ꯏꯟꯇꯔꯅꯦꯠ ꯂꯣꯏꯈꯤꯕꯒꯤ ꯑꯃꯨꯛꯀ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯑꯃꯨꯛꯀ ꯊꯥꯔꯛꯏꯅꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯔꯖꯔꯥ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯆꯦꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯔꯦꯖꯤꯌꯥ ꯈꯪꯉꯦꯝꯕꯝ ꯑꯣ ꯖꯤꯝ ꯀꯥꯃꯩ ꯁꯑꯣꯡꯕꯨꯡ ꯐꯖꯩꯀꯣ ꯊꯦꯡꯛ ꯌꯨ ꯆꯦ ꯃꯤꯔꯥꯏꯕꯤꯔꯩ ꯑꯁ ꯀꯥꯏꯅꯕꯒꯤ ꯏꯁꯩꯁꯦ ꯈꯜꯂꯛꯑꯅꯨ ꯅꯣꯏ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯅꯠꯇꯕ ꯈꯔ ꯂꯥꯡꯕꯒꯨꯝꯕꯀꯣ ꯑꯗꯨꯅ ꯐꯩ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯀꯌꯥꯅꯣ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯩ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯑꯩꯒꯤ ꯗꯦꯠꯇꯤ ꯍꯥꯏꯗꯣꯛꯆꯔꯒꯦ 26 ꯖꯅꯋꯥꯔꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯥꯖꯃꯥꯟꯕꯤ ꯆꯦ ꯑꯗꯣ ꯕꯤ ꯑꯦꯁ ꯁꯤ ꯅꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯌꯣ ꯁ꯭ꯄꯦꯁꯤꯐꯤꯀꯦꯜꯂꯤ ꯑꯣꯏꯅ ꯍꯪꯉꯛꯑꯣ ꯀꯔꯤꯅꯣ ꯑꯦꯛꯖꯦꯛꯂꯤ ꯈꯪꯕ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯍꯪꯉꯛꯑꯣ ꯑꯗꯨꯒ ꯑꯩ ꯈꯪꯉꯗꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏ ꯒꯣड ꯏꯁ ꯒꯨꯗ ꯍꯟꯗꯛꯇꯤ ꯆꯨꯝꯅ ꯁꯛꯂꯛꯑꯣ ꯏꯆꯦ ꯆꯨꯝꯅ ꯁꯛꯂꯛꯑꯣ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯑꯩꯁꯦ ꯍꯩꯇꯕꯅꯦꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯥꯏꯗꯩ ꯍꯥꯏꯗꯨꯅꯦ ꯑꯩ ꯍꯩꯇꯕ
इंटरनेट याम चप्पे मैम से हिंदी सॉन्ग अमत सक्पीरदी नुंगाइनी हिंदी सॉन्ग करम सक्लौगे चिचे नहीं लैसी नखो नहीं लैसी नखो है ज्ञान था चेसे कई लमदैनो अमुक्ता हाइबिरमो अइजे खुराइदगिने निर्मला God is good. I really don't know how to sing in English. I'm sorry. 제 ꯌꯦꯡꯁꯤꯟꯅꯗꯅ ꯎꯁꯤꯟꯅꯗꯅ ꯌꯦꯡꯁꯤꯟꯅꯗꯅ ꯑꯩ ꯑꯗꯨ ꯐꯥꯗꯦꯕ ꯂꯥꯏꯚ ꯂꯣꯏꯗꯧꯔꯕꯣ ꯆꯦ ꯑꯩ ꯂꯥꯏꯚꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯉꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯦꯅ ꯁꯛꯄꯗꯣ ꯍꯩꯇ꯭ꯔꯁꯨ ꯌꯥꯏꯌꯦ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯑꯔꯨꯟ ꯁꯤꯡ ꯊꯦꯡꯛ ꯌꯨ ꯆꯦ ꯅꯨꯡꯁꯤꯕꯤ ꯈꯣꯏꯔꯥꯡꯉꯤ ꯄꯨꯛꯅꯤꯡꯁꯦ ꯈꯣꯏꯁꯥꯎꯅꯩ ꯋꯥꯈꯜꯁꯦ ꯎꯗꯕꯗ ꯅꯨꯡꯁꯤ ꯅꯍꯥꯛꯄꯨ ꯎꯗꯕꯗ ꯅꯨꯡꯁꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯁꯤꯁꯩꯁꯦ ꯊꯥꯏꯅ ꯑꯁ ꯁꯤ ꯁꯤꯃꯥꯁꯦ ꯄꯨꯔꯥ ꯄꯥꯝꯅ ꯌꯦꯡꯅꯔꯛꯈꯤꯕꯅꯤ ꯑꯟꯖꯂꯤ ꯃꯨꯁꯇꯥꯛ ꯆꯦ ꯃꯤꯁ ꯌꯨ ꯍꯥꯏ ꯃꯤꯁ ꯌꯨ ꯇꯨ ꯖꯌꯥ ꯆꯦ ꯍꯌꯦꯡꯅꯤꯀꯣ ꯊꯥꯅꯈꯤ ꯃꯇꯝꯗꯣ ꯍꯌꯦꯡꯅꯤꯀꯣ ꯊꯥꯅꯈꯤꯕ ꯃꯇꯝ ꯋꯥꯅ ꯂꯦꯟꯗꯧꯔꯤꯗ ꯑꯍꯤꯡꯁꯦ ꯂꯣꯏꯕ ꯅꯥꯏꯕ ꯉꯁꯤꯁꯦ ꯈꯣꯡꯐꯝ ꯂꯦꯟꯈꯤꯗꯔꯦ ꯉꯁꯤꯗꯤ ꯆꯦ ꯅꯪꯁꯦ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯦꯡꯖꯒꯦ ꯖꯌꯥ ꯁꯣꯔꯤ ꯑꯗꯨꯗꯤ ꯑꯩ ꯀꯩꯝ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯒ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯑꯗꯨꯗꯤ ꯑꯩ ꯀꯩꯝ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯋꯥꯟꯁ ꯄꯥꯝꯈꯤꯕ ꯃꯤ ꯋꯥꯟꯁ ꯅꯨꯡꯁꯤꯈꯤꯕ ꯃꯤꯗꯤ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯒꯗꯤ ꯂꯩꯅꯕꯅꯦ ꯑꯗꯣ ꯑꯍꯥꯟꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯃ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯔꯗꯤ I don't know there ꯑꯩꯗꯤ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯑꯩ ꯍꯥꯟꯅ ꯍꯣꯠꯅꯔꯝꯃꯤꯕ ꯂꯦꯕꯦꯜꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨꯝ ꯔꯤꯀ꯭ꯔꯦꯁꯟ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯅ ꯂꯦꯕꯔ ꯊꯥꯗꯔꯒ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯑꯩ ꯀꯩꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯣꯔꯤ ꯖꯌꯥ ꯂꯣꯝꯕ ꯂꯣꯝꯕ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯟꯖꯂꯤ ꯑꯁ ꯑꯩ ꯅꯣꯏ ꯂꯣꯝꯕ ꯂꯣꯝꯕꯗꯣ ꯑꯩꯅ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯂꯣꯝꯕ ꯂꯣꯝꯕꯗ ꯇꯥꯕꯗ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯕ ꯃꯌꯥꯝ ꯂꯣꯝꯕ ꯂꯣꯝꯕꯗ ꯗꯥꯟꯁ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩ ꯍꯩꯇꯦ God is good. Okay, where are you? This is I'm in Gujarat. God is good. Nisha Tongbra mayam nungsiye chegi isai khusak se aiga manai. Adune haitaba khoi swain sak tamne. Ha Benson B and Takhelambam. Hi sister. Hi, hello. JY, are you so cute? Kumantem Sri sign. Thank you. Nasina ahanba ni chegi live yengba yam nungai bo Jina Sagol sem. Benson B and Takhelambam. Sister ubase yam harawe. Thank you. Hongdokho hainingbado ne jara kesam. Hongdoglo hainingbado na shon pikna tarage haibra. Lyrics apaba. Lyrics apaba amtal sa adik madam. Premi chong tham che how humang sobuna zu loire pen thar je matada. Esizu leiba ngamjadaba ko torize sabana ju siraba hujikse. Can you sing me a Hindi song? God is good. I can, but please suggest me a song. Right now, I don't remember anything. I mean, kay saksige Hindi song there. Okay, but Ayushmann gi do. Karina. Ang tanga ko ko. Datua. Ayushmann gi may bani hektar pa siya. Ayushmann gi sa may bani hektar pa.
मिलने एक लम्हे तू आई हो निजंगे इसे हिंदी की इसे मसाला के को God is good. I'll try to sing a Hindi song. मैं खोया तो ढूंढने न आई हो मिलने एक लम्हे तू आई हो उस लम्हे में ठहर सजाई हो यही हूँ मैं कहीं न गया तुझे छोड़ के मैं यही हूँ मैं जिया हूँ तुझे ही तोड़ के मैं लोम्बो लोम्बो सओ हायरगा चेनल हायरकपदो याम निंबगी हायबनी चे लोम्बो लोम्बो सओ लोम्बो लोम्बो से हाइते हबा बोरो लोकोरा बिती लो लोम्बो लोम्बा चूल एमोन माथाई बिंदे दे बोला लगेंदा फु तिंग तिंग हायरगा हायदा ए हाइते हबा चे तप्ता इसे मसलो तप्ता गी से अंतार में थायना खुद सादी हांग हौरे खुदोब ममिता हौरे सिबिरंबा खुदोबना लौथोख्रबा तुंगसिदा यूट्यूबर ना पोंग इसे कईगिनो बबलू थोंगा पोंगबा मानबनेबको साना मेसेज में थारकपा खोटपा दगी अदमाइन तोबा रिप्लाई पिरकते खोते याम पोंगे खोले असेंबगी मी मना अंडरस्टैंड तोबी तारगदीको अदुम अंडरस्टैंड तोबीनीबा मीन्स मोइदो थबक चिंबो ओरंबा याय दु ओरंबा यादो पोंगे हना हेता हाइबीबदो आइते नुआइते पोंगबा ओरंदबा याय हाय जोली मयांग लंबम नौबी देवी चिचे अमदुसु लाइव थाबा याहलो चे मादो नंग आई वांगाव आइजे लैजु खर तत्पने नंग थंदा दुम थाजरुरोन हाइरे मान आई तांथोरे दुगा आई काखले मथक्ता लंबरगिनी ओके लंबरगिनी चलाए जानियो लंबरगिनी चलाए जानियो सानवे झुकता दे दो जिथे कल्ले जाए जानियो सानवे झुकता दे दो जिथे कल्ले जाए जानियो मॉडल तान विच मारी गेरी थैंक यू चेनंगी पिसुम दुना थिहले उपाय लेते मधुरी सलाम आई पिसुम आई पोकोदगी इमा इपाना पोकोदगी पिजरम बने तो सी आई कैम तोबा ngमरोय दुना थिरस दुम थी ताबने उपाय कैम लेते जे यामना फजय थैंक यू कुमन थैम श्री साइन कोंथौजम श्यामानंदा इसे याम फजय श्यामानंदा खनबीरे आई जो पाम माना के हम यार नहीं लोते हैं के प्यार नहीं नजरों से ना करना तुम बयां कार पल नहीं रास्ते में जो मिलो रास्ते में मिलो तो हाथ मिलाने रुक जाना साथ में कोई हो तुम्हारे दूर से ही तुम मुस्काना लेकिन मुस्कान हो ऐसी कि जिसमें एक फादर सही लिरिक्स येंगा सकपोइदी फदब जे थेंगे चक्सारो अदुगा अमुक थारो ओवारनी चन्नुम सीबी थैंक यू फॉर योर कंसर्न देयर तो चाक चागदबदी वाटली लंच डिनर जे खरा थेंगा जायबको अंजलि जयाम है थैंक यू जयाम है थरो जमजमुना थैंक यू जयाम है निंशिंगलुरगा Amaningle lapaninde nangi aige nungshiware nangi aige nungshiware nangi aige nungshiware
शिवारी सिस्टर से क्या सूरगे लाइव स्ट्रीम जगदीश ऐसे चाहिए याम जरे ब्रदर आई ममांग हाइजग्रबने चे कमायने एडिट तौगे खुमन थेम श्री साइड ऐसे आई सॉफ्टवेयर में लेबको अदुदा एडिट तौवे अदो एडिट तौबगे प्रोसेस खंगबिनिंगगदि आई नोमा वीडियो अमा समझरके चे कई लमदा लेगे जोली आई गुजरात लेये अंजलि चे आई यूट्यूबर ना पंग पोंगे हाइबसे हाइनिंग दे अखोइना हाइबा लोइना यारिबनी याबिरिनी याम वाना होटनरिनी को अंजलि थैंक यू फॉर अंडरस्टैंडिंग अदुने अदु मी खुदिमक पुदि मानदे अदुगा यूट्यूबर खुदिमक सु मानदे अदुगा आई गोइनादि आई यारिङैदि आई सब्सक्राइबर ना हाइबा दुम इनबने आई अदुगा सब्सक्राइबर की कंसर्न जु दुम तौबने सब्सक्राइबर की पिक्चर्स रिक्रिएट तौबा खोटबा अदगी कमेंट्स अयाब मैक्सिमम 95% मुक्ति एकदम कमेंट्स हनबने दो यारिङै सब्सक्राइबर की कंसर्न दे तौबने दो पोंग खोटबा पोंगे हारदि आई सागे ओनदि आई याजनिंदे God is good. Thank you so much, sis. You're welcome. God is good. Asis surmagi isai ma sakpiro isai su yam phajana sakpir surmagi isai dine ai dia du sai dana pam mathang di numita tawbudo iraldo ai ki su mamang do sakra de sis laitabadi nate irang do ai na hauruba ni hana asum nawrakani khallu dai mi kuptuda loi khinu mitumadi tayang na mathangi numita imanabi kaya da hairakpa wahi di tabada tujuni isai ariba masala o ichena pamjaba isai ariba de kaya myam lirabano 90s kira 2000 kira isai jinoi noi hairo bako yam haina sa acd God is good se maitei ro ai nga sai ge ma maitei ron khang da boining dana somda hi dharam ching je se isai sakyam hai madhuri thank you arjun singh chak sadri bo che sok sadri vaste tourism jamuna devi vaste gi diko my dialogue to ne hanungai ba exactly at 10 AM आज मेरा ब्रेकअप हो गया इसीलिए जिसके साथ गाना था वो आया ही नहीं बचा मेरा ब्रोकन हार्ट और ये ब्रोकन फ़ोन जो किसका है पता नहीं लेकिन इसका वॉइस नोट वाओ मेरे इस शो में मेरा साथी बन गया पर अब इस वॉइस नोट ने भी मेरा साथ छोड़ दिया वास्ते जा भी दूँ मैं गवाई माँ भी दूँ किस्मतों का लिखा मोड़ दूँ बदले में मैं तेरे जो खुदा खुद भी दे जन्नते सच कहूँ छोड़ दूँ तुमसे ज़्यादा मैं न जानूँ तुमसे खुद को मैं पहचानूँ तुमको बस मैं अपना मानूँ माहिया वास्ते जा भी दूँ मैं गवाई मार भी दूँ किस्मतों का लिखा मोड़ दूँ Edis Lystrom che hai che warapa mal ko ai wa bhore last 8 minutes or kanda ai lotion lage ko वारे che का कैसे हुआ तो बुझे चलो कैसे हुआ करम बनो ai không rồi कैसे हुआ che ai bu jaya che bu yening da ba kem hai khi dei sei khanjari bani ai di ngasai khai che gi live stream thank you Miranda isai sakpira pagi lovely daughter you're welcome Asis thank you hai recording le to lên Duna tan thada che nupi amatang pokpa che nupi amatang pokpa si che na nungaram do mandra khangjaning bagina che Anjali nupi amatang pokpa je nupi agara nupa agara amatang pokpa je nungaram do suma aduga ichina marakta nupi amatang yawbudu kasu yam kana
ꯈꯪꯗꯦ ꯑꯩꯗꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯃꯤꯉꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯈꯣꯠꯄ ꯋꯥ ꯂꯩꯗꯅꯀꯣ ꯄꯦꯔꯦꯟꯁꯇ ꯍꯥꯏꯕ ꯌꯥꯗꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎꯗ ꯍꯥꯏꯅꯔꯒ ꯁꯤꯌꯔ ꯇꯧꯅꯕꯅꯦꯕ ꯑꯗꯨꯕꯨ ꯈꯪꯗꯦꯗ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯃꯤꯉꯩꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯜꯂꯦ ꯊꯥꯛꯄꯗꯕꯨ ꯋꯥꯕ ꯋꯥꯅꯦꯕꯀꯣ ꯆꯥꯎꯔꯛꯑꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏꯕ ꯒꯣꯗ ꯏꯁ ꯒꯨꯗ ꯇ꯭ꯔꯥꯏꯕꯦꯜꯅꯦ ꯑꯣꯀꯦ ꯁꯅꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯁꯤꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯥꯕꯒꯤꯁꯨ ꯇꯧꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯙꯨꯔꯤ ꯁꯂꯥꯝ ꯆꯥꯕꯒꯤꯁꯦ ꯃꯌꯥꯝꯅ ꯇꯧꯔꯛꯑꯣ ꯇꯧꯔꯛꯑꯣ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯁꯦ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯄꯥꯛꯅ ꯁꯦꯝꯅꯤꯡꯗꯕ ꯆꯥꯕꯁꯦ ꯃꯤ ꯃꯃꯥꯡꯗ ꯐꯝꯃꯒ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯐꯝꯃꯒ ꯆꯥꯕꯁꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯦꯁ ꯑꯦꯂꯦꯛꯁ ꯍꯥꯏ ꯍꯥꯏ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯅꯣꯡ ꯆꯨꯕ ꯃꯥꯜꯂꯦ ꯃꯈꯣꯜꯗꯣ ꯇꯣꯏꯖꯝ ꯂꯤꯟꯊꯣꯏ ꯉꯥꯝꯕꯤ ꯅꯣꯡ ꯆꯨꯗꯤꯌꯦ ꯃꯈꯣꯜꯁꯦ ꯐꯦꯟꯒꯤ ꯃꯈꯣꯜꯅꯦ ꯆꯦ ꯗꯥꯟꯁꯁꯨ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯟꯖꯂꯤ ꯗꯥꯟꯁꯇꯤ ꯍꯩꯇꯦ ꯑꯁꯦꯡꯕꯩ ꯗꯥꯟꯁ ꯍꯩꯇꯦ ꯍꯥꯏ ꯆꯦꯆꯤ ꯆꯥꯛ ꯆꯥꯔꯕꯣ ꯊꯣꯛꯁ ꯕꯕ꯭ꯂꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯕꯥꯁꯇꯦ ꯁꯛꯄꯤꯔꯛꯄꯒꯤ ꯋꯦꯜꯀꯝ ꯖꯃꯨꯅꯥ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤꯒꯤꯗꯣ ꯁꯛꯂꯛꯑꯣ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯋꯥꯈꯜꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯃꯤꯠꯃꯥꯡꯗ ꯅꯪꯅ ꯂꯦꯞꯂꯔꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯥꯡꯇꯛꯅꯩ ꯍꯣ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯋꯥꯈꯜꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯑꯖꯤꯠ ꯃꯉꯥꯡꯆꯥ ꯍꯥꯏ ꯍꯥꯏ ꯑꯖꯤꯠ ꯆꯦꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯗꯦꯜꯂꯤꯗꯔꯣ ꯑꯩ ꯍꯧꯖꯤꯛ ꯒꯨꯖꯔꯥꯠꯇ ꯂꯩꯌꯦ ꯁꯅꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯆꯦ ꯍꯥꯎ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯑꯦꯁ ꯑꯦꯂꯦꯛꯁ ꯏꯆꯤꯜ ꯏꯅꯥꯎ 3 ꯁꯨꯏꯌꯦ ꯅꯨꯄꯤ ꯉꯥꯛꯇ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯥꯅꯤꯡ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯊꯣꯡꯗ꯭ꯔꯤ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯑꯩ ꯐꯦꯚꯣꯔꯥꯏꯠ ꯑꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯄꯥꯝꯃꯦ ꯑꯣ ꯅꯤꯔꯃꯂꯥ ꯏꯁ꯭ꯔꯝ ꯍꯥꯎ ꯑꯥꯔ ꯌꯨ ꯑꯝ ꯒꯨꯗ ꯊꯦꯡꯛ ꯌꯨ ꯅꯤꯔꯃꯂꯥ ꯍꯥꯎ ꯑꯥꯔ ꯌꯨ ꯁꯅꯥ ꯂꯩꯕꯥꯛ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯁꯨ ꯋꯥꯕ ꯍꯧꯔꯛꯑꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯉꯁꯤ ꯏꯁꯩ ꯑꯃꯇꯪꯒ ꯁꯛꯑꯝꯈꯤꯒꯦ ꯅꯣꯏ ꯏꯁꯩ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯏꯁꯩ ꯑꯃ ꯁꯛꯑꯒ ꯊꯦꯡꯃꯟꯗ꯭ꯔꯣ ꯆꯥꯛꯇꯣ ꯇꯧꯔꯥꯡꯕꯝ ꯂꯣꯌꯥꯉꯝꯕ ꯆꯥꯛꯁꯦ ꯊꯦꯡꯉꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯣꯟꯅꯕꯒꯤ ꯏꯕꯥꯅꯤꯗꯣ ꯂꯟꯁ ꯌꯥꯝ ꯊꯦꯡꯅ ꯆꯥꯕ ꯑꯗꯨꯒꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ ꯆꯦ ꯀꯥꯏꯗ ꯂꯩꯒꯦ ꯁꯅꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯑꯩ ꯒꯨꯖꯔꯥꯠꯇ ꯂꯩꯌꯦ ꯃꯤꯔꯟꯗꯥ ꯊꯤꯉꯣꯝ ꯑꯩꯁꯨ ꯍꯥꯟꯅ ꯃꯤꯔꯟꯗꯥ ꯀꯧꯔꯝꯃꯦ ꯑꯩ ꯃꯤꯡꯁꯦ ꯂꯣꯏꯁꯤꯟꯒꯤꯅꯣ ꯍꯥꯏ ꯑꯩ ꯋꯥꯗꯤ ꯋꯥꯔꯛꯑꯦ ꯀꯨꯏꯔꯦ ꯊꯥꯔꯛꯏꯁꯦ ꯂꯥꯏꯚ ꯆꯦ ꯏꯁꯩ ꯃꯌꯥꯝ ꯁꯛꯅꯈ꯭ꯔ ꯃꯥꯜꯂꯦ ꯍꯣꯏ ꯏꯁꯩ ꯃꯌꯥꯝ ꯆꯦ ꯋꯥ ꯑꯃꯇꯪ ꯐꯦꯁꯕꯨꯛꯇ ꯆꯦꯅ ꯑꯩꯕꯨ ꯕ꯭ꯂꯣꯛ ꯇꯧꯕꯤꯔꯤꯕ꯭ꯔꯣ ꯆꯦ ꯑꯖꯤꯠ ꯃꯉꯥꯡꯆꯥ ꯈꯪꯗꯤꯌꯦ ꯑꯩ ꯃꯤꯡꯒ ꯑꯝꯇ ꯅꯤꯡꯁꯤꯡꯗꯦ ꯑꯩ ꯃꯤ ꯈꯔꯕꯨꯗꯤ ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯏꯆꯝ ꯆꯝꯕ ꯃꯦꯁꯦꯖ ꯍꯥꯏ ꯍꯜꯂꯣ ꯑꯗꯨꯒ ꯊꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯦꯁꯦꯖ ꯈꯤꯇꯪ ꯍꯜꯂꯛꯇ꯭ꯔꯒꯅ ꯌꯥꯝ ꯄꯣꯡꯉꯦ ꯑꯗꯨ ꯑꯩ ꯌꯥꯝ ꯁꯤꯒꯨꯝꯕꯁꯦ ꯍꯩꯅꯖꯗꯦꯕ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯑꯣ ꯆꯦ ꯑꯥꯏ ꯌꯣꯔ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯆꯦ ꯑꯩ ꯅꯪꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔꯅꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯂꯩꯗꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯌꯥꯔꯤꯉꯩ ꯍꯟꯅꯕ ꯍꯣꯠꯅꯖꯕꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯒꯨꯝꯕ ꯍꯥꯏꯔꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯇꯧꯕꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯤꯡꯕꯨꯗꯤ ꯅꯤꯡꯁꯤꯡꯗꯦ ꯀꯅꯥꯅꯣ ꯄꯤꯌꯥ ꯑꯣꯔꯦ ꯄꯤꯌꯥ ꯑꯗꯨ ꯑꯩ ꯆꯤꯡꯕ ꯍꯩꯔꯣꯏ ꯁꯦꯃꯥꯅꯟꯗ ꯄꯤꯌꯥ ꯔꯦ ꯄꯤꯌꯥ ꯔꯦ ꯄꯤꯌꯥ ꯀꯩ ꯃꯊꯦꯜ ꯊꯣꯡꯗꯣꯏꯅꯣ ꯆꯦ ꯃꯊꯦꯜꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯕꯤ ꯊꯣꯡꯕ ꯌꯥꯏ ꯉꯥꯎꯏ ꯁꯣꯅꯔꯤꯕ ꯁꯣꯐꯤꯌꯥꯒꯤ ꯃꯈꯣꯜ ꯃꯦꯔꯥꯒꯤ ꯍꯥꯏꯠꯂꯤꯒꯤ ꯐꯖꯕ ꯍꯜꯂꯛꯎꯗꯦ ꯑꯩꯅ ꯐꯥꯎꯔꯨꯗꯦꯅ ꯌꯦꯡꯅꯤꯡꯕ ꯅꯪꯅ ꯏꯃꯥꯡꯗ ꯅꯣꯛꯃꯤ ꯅꯪꯅ ꯏꯃꯥꯡꯗ ꯅꯣꯛꯃꯤ ꯂꯦꯞꯂꯔꯕꯗ ꯆꯦꯅꯤ ꯍꯥꯎꯃ ꯍꯥꯏ ꯁꯅꯥ ꯂꯩꯕꯥꯛ ꯌꯥꯝ ꯍꯩ ꯃꯥꯜꯂꯦꯗ ꯑꯇꯣꯞꯄ ꯃꯔꯣꯟꯁꯨ ꯆꯦꯁꯦ ꯏꯁꯩ ꯌꯥꯝ ꯍꯩꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤꯈꯩ ꯁꯛꯄꯤꯌꯦ ꯍꯩꯇꯦꯗ ꯏꯁꯩ ꯑꯗꯨꯝ ꯄꯥꯝꯖꯕꯒꯤꯅꯦ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏ ꯄ꯭ꯔꯤꯌꯣꯕꯔꯇꯥ
चे लोइसल्लो वारने अंजलि लोइसल्लगे चे हिंदी से वन चलो इसे तू ही यार मेरा तो तू ही यार कर मनो तेरे संग यारा तो बुदरा खुश रंग बहारा तू रात दीवानी मैं जर्द सितारा थैंक यू चे सुरमागी से सकपीरबगी मखादा अदुम वीडियो नोम थागतपिरक नुंगाइरी थैंक यू आशीष अजीत चे लाइव से लोरमट्री हाइना संजरिने याम नुंगाइबना शारदा यूनिवर्सिटी तमपुरो चे से निंथौजम एंथनी होय तमए के आपसना चे इसे अमता नुंगाइ सकपीरो तागे ngasai mai ta haudre che please karam bai sai no chilaba chingyagi pamel do so chingyagi pamel do ai kaure ne chingyagi pamel kaure khodi phang ne ba kaure chan sis good night bye gotta go take care good night god is good take care you too sanaleba adu nate che how are you hi bane hoi ti khangi ado in hai nang atopa maron ju haiba male haiba sanaleba iramda nate handak ki anobu do hi naubi taibum kumbe ngasi payment la pro hoi kenogi tengbang.in gi do la e ngasi payment la lupa 2,000 la matam koi la bai tung the complicated over process me am tor matung da ngasi lupa 2,000 la e aduna tengbang.in bu siam na thagat chari theng asu theng na mateng phang birak pagi konthau zum chama na le जा रे मुझसे दूर कहीं ना जा बस यही रह जा मैं तेरी दीवानी रे अफसोस तुझे है क्या तेरी मेरी कहानी नहीं बन गई तू मेरा हो गया मैं तेरी हो गई जहाँ जाए तो संग मुझे ले जा ले जा ले जा ले जा ले जा रे महकी रात में चिरा के सारे रंग ले जा ngàn ba thing naren an cái thì nó tập đó 제 miss you too Anjali 제 yang cham na phajai 제 thana thois kuman tham thank you ऐसे हो सी BSc biotech तौरी शारदा दा चे and 2020 okay नुंगाई बने शारदा तंबा थांजम संजय चे लास्ट ओइना अगी फेब्रुआरी अमतंग सपिरो signing in the cell laga po signing in the share sign like a pearl upon the ocean come and fill me oh heal me ऐसे तो मन मेरा धुन कोई गाती थी पर अब जो होता है वो पहले न होता था बाहों में आके बाहों अस्कार चे गुजरात के तौरीनो थबक तौरगा लेबने अजित सना लेबा इरमदम होय खरा हायु दु चे गुड नाइट स्वीट ड्रीम गुड नाइट सना लेबा इरमदम सिंथरीबा पिरांगी सु नुंगायबा नंगिनि सपिरो सिंथरीबा पिरांगी सु चन आई खंगदे सिंथरीबा पिरांगी सु हाइसे थांजम संजय बाय बाय गुड नाइट ngan lovers nei da isidi tise jam nungai khare premchan hai repression karam kan thaklo to no mem tombi sunday da ai sunday thakal na bhona ge every sunday je lockdown je kina ga hai ki deko che soina ba ma je biam ki jaya oh okay ai kemta kano khante da adum no yeng bo nungai che ko che na hai ba do adu yeng ai dum samana ba level da di na jabne do yeng adu ge hai bani ta kem khante jaya mem tom bi de bi kana gino je ngasi nung dang decide to ke duga hayeng da gi video na ba ho do ni je next live karam kan thara kani adu ai kon update tawra ge mayam lam ko yening tar ga di nongang luwang khurum jari nungai na hauna cha isim cha bi do na tek ta kai da na lebiyo som su lebiyo je good night faza layo na yaw do na good night chan nungsibi
ओके लोइसलगे मैमजू नुआई नुआई लेबियो आइगी लाइव येंबा लाक्पीबसिंग थैंक यू सो मच अदुगा आई दुम यारिङै इंटरेस्टिंग होइनबा आइजे दुम खंजबनेबको अदो वीडियो से अइना नुआगदौ मानबस वीडियो सिना मैम हेक नुआगतबगुम अदुगा अइना सी वीडियो से मत याम कन्ना मीना येंगदौ मानते हे हाइबसना मीना येंबगुम बदमाइना खर तौवे अदु आई यारिङै दे होनाजबने तुमदगै को समना हाय तुमदगै होनाबा वीडियो गैम यावे तो मैम साइन नुसिबियो सपोर्ट तुम तौबियो अदुगा आई यारिङै न मैम की रिप्लाई तुम हन्नबदि होनाबने अदो मैम तुम नुसिबियो थैंक यू गुड नाइट थोय शर्मा मैम तोम्बी देवी चेगी बेस्ट फ्रेंड की तौर आई खलखिगे बेस्ट फ्रेंड की तौसिरा तोपा की तौसिरा अदो येंगके ngasi nudang decide तौरगे सिंथरिबा पिरांदो अखोय लेबाक ताहन कनो लेबाक से लेखम थोकले अबेम लंबू पाउमय गुड नाइट अजोय चेयम नुंगाये बुंगो मैम तोम्बी देवी चेगी बेस्ट फ्रेंड की ओइना तौरो येंगके चाकते चारबो चे बुंगो चक चाद्रिए अंजलि चे ngasi की मुस्लिम की कई लेरम तो माल ngasi नोई की अमा हाइबदो रमजान हाइब्रा अदु लेयो माल रमादन हाइब्रा चरा हेनबा हौबैदुरो आई खंगदिए चेसे लोइनाबा याम नुंगाइनी अदो मुपांग तोबिरो चेना थोंगागा अइदे चाबगी वीडियो से को कैमरा मांगदा चक चाबसे अइदे कॉन्फिडेंट क्या लेतबा अदुगे अइदे चांग चाबे वीडियो से क्या सेमद्रिस विद्यालक्ष्मी गुड नाइट गाइजुनलुंग गांगमई गुड नाइट रिया वांगखेम चेसे याम नुंसी याम चम्मे थैंक यू मैम तोम्बी गुड नाइट होय चाखेन था लेये चे अंजलि ओ चाखेन बदो को चरा हेन बदो अइजो अखोय युम से हाइक्रो मखोंग नकपनिना को हाइक्रो मखोंग दस मुस्लिम मैम लेबदुगी खंगेबा निंगथौजम एंथनी सिंह गुड नाइट रेबिका निंगोंबम गुड नाइट कुकिंग वीडियो तौबिरो चे मथंगदा कुकिंग वीडियो देबजे कुकिंग वीडियो से तौरके मरमरकता नेट से अमुक चप्पे तौरिसे तांगना लाइफ अमा थेंगनबसिदा गानबा लवर्स नेट से हजकान नुंगाइते याम रोबितो गुड नाइट बेबी बासस्पति मयुम गुड नाइट गुड नाइट प्रिया ओके गाइस मैं टिक तकाइदना सेक्शन लेबियो अदुगा खुद सा फसना हामगा को कनो लाइना साथीबसे चंगतनबको खुद सा फसना हामगा लेबियो युम युमदा रिया वांगखेम गुड नाइट निशी सिंगम चे की बिग फैन चे मुस्लिम की फेस्टिवल याबिरबा अंजलि यावे ममांगी इत्तने ममांगी इत्त अमा लैगिबनेबा कई थादनो हाबदा आई युम थोबदो जुलाई दरा जून दरा जुलाई दरा अमा फेस्टिवल अम लेबदो नोगी अदुदा अखोय ममागी ममानबी बेस्ट फ्रेंड अम लेबा मुस्लिम अमा को कई लमदनो दु हफ्तादा चले चाबा बीफ मैम थोंगे दु चाए हावे चानिंगे मुका निंगथौजम एंथनी चे दिल्लीदा लॉकडाउन दे युमदा थोकपस फंगौद्रे याम नुआइते अदुने युम थोक फंगौद्रे करी मथल चारगे ससाद्रिए गोइदा याव युम थोला मदि याव या ओके ससुम वारी सना ले सुंगर लोर ngasiगी ऐसे वारे खनाउ जुका ngai taklam aduna मैम हयेंग वीडियो महापानी दुगा संडे दना रिक्रेशन वीडियो महापानी आई यारिङैदि अयुक्की को अयुक्की पुंग मापनदा आई वीडियो से हापनबो होनागे अदुगा मैम दम सपोर्ट तौब लेप्रिकनो आई पिसुम खरा वांगजरजु माइक खरा बॉक्स ओजरजु थमोइदि याम चावरी एस अदुना मैम सपोर्ट तौबियो आई मैम गे दम अपांबदो दम तौनम होनाजरके गुड नाइट गाइस से प्रैंक तौबगी वीडियो हापियो प्रैंक तौबगी वीडियो आई दम तप हापकेबको मथंग चैलेंज तौबा प्रैंक तौबा चाबगी वीडियो जिमदी खरा
ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯆꯥꯕꯁꯦ ꯌꯥꯝ ꯀꯟꯅ ꯑꯩ ꯀꯣꯟꯐꯤꯗꯦꯟ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯣꯀꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 8ꯗ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯄꯅꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯍꯥꯞꯄꯛꯇꯣꯏ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯒ ꯕꯤꯗ꯭ꯌꯥꯊꯣꯏꯒ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯍꯥꯞꯄꯛꯑꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 8ꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯃꯌꯥꯝ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣ ꯅꯨꯡꯉꯥꯏꯅ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ꯭ꯔꯥ ꯇꯧꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯇꯦꯛ ꯀꯦꯌꯔ